ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯍꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕꯤ, ꯌꯥꯝꯅꯁꯨ ꯃꯃꯤꯡ ꯂꯩꯈꯤꯕꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ. ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯟ ꯗꯤꯇꯦꯜꯁꯇ ꯃꯌꯥꯝꯗ ꯍꯥꯏꯖꯗꯧꯔꯤꯕꯅꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯤ. ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ. 1997 ꯑꯒꯁꯠꯀꯤ ꯇꯥꯡ 38 ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯄꯦꯔꯤꯁ ꯁꯍꯔ ꯃꯍꯧꯁꯥꯒꯨꯝ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯤ. ꯑꯗꯨꯕꯨ ꯁꯤꯇꯤ ꯑꯁꯤꯒꯤ ꯖꯒꯥ ꯑꯃꯗ ꯊꯣꯛꯂꯛꯀꯗꯧꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯇꯤ ꯑꯁꯤ ꯄꯨꯝꯑꯣꯟ ꯑꯣꯜꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ. ꯑꯍꯤꯡꯒꯤ ꯄꯨꯡ 12:10 ꯇꯥꯕ ꯃꯇꯝꯁꯤꯗ ꯁꯤꯟ ꯇꯨꯔꯦꯜ ꯃꯅꯥꯛꯁꯤꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯥꯔꯁꯤꯗꯤꯁ ꯀꯥꯔ S280 ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯃꯅꯤꯡ ꯊꯪꯕ ꯁꯤꯠ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕꯤ, ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕꯤ ꯄ꯭ꯔꯤꯟꯁꯦꯁ ꯗꯥꯏꯅꯥ ꯐꯝꯃꯤ. ꯗꯥꯏꯅꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯗꯣꯗꯤ ꯐꯥꯌꯦꯠꯁꯨ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯐꯝꯂꯤ. ꯃꯃꯥꯡꯗꯅ ꯗ꯭ꯔꯥꯏꯚꯔ ꯍꯦꯅꯔꯤ ꯄꯣꯜ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯇ꯭ꯔꯦꯚꯔ ꯔꯤꯁ ꯖꯣꯟꯁ ꯐꯝꯂꯤ. ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯇꯧ ꯀꯔꯝꯅ ꯁꯦꯂꯦꯕ꯭ꯔꯤꯇꯤꯒꯤ ꯐꯣꯇꯣ ꯀꯥꯞꯅꯕ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥꯃꯦꯟꯁꯤꯡ ꯍꯥꯏꯕꯗꯤ ꯄꯄꯔꯥꯖꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯗꯣꯗꯤ ꯐꯥꯌꯦꯠꯀꯤ ꯑꯦꯄꯥꯔꯠꯃꯦꯟ ꯌꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ. ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯄꯕꯨꯗꯤ ꯅꯠꯇꯦ. ꯆꯥꯎꯔꯥꯛꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯈꯔ ꯈꯛꯇꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤ ꯍꯦꯛ ꯊꯧꯗꯣꯔꯛꯄꯒ ꯃꯅꯤꯡꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯀꯥꯔ ꯀꯌꯥ ꯑꯃ ꯏꯟꯅꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕ ꯗ꯭ꯔꯥꯏꯚꯔ ꯍꯦꯅꯔꯤ ꯄꯣꯜꯅ ꯀꯥꯔꯒꯤ ꯑꯦꯁꯦꯂꯦꯔꯦꯇꯔ ꯍꯦꯟꯅ ꯅꯦꯠꯁꯤꯟꯗꯨꯅ ꯒꯥꯔꯤꯒꯤ ꯈꯣꯡꯖꯦꯜ ꯍꯦꯟꯒꯠꯍꯜꯂꯝꯃꯤ. ꯆꯥꯎꯔꯥꯛꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12:18 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯥꯔꯁꯤꯗꯤꯁ S280 ꯀꯥꯔ ꯑꯁꯤ ꯇꯅꯦꯜ ꯄꯣꯟ ꯗꯦꯜ ꯑꯜꯃꯥꯗ ꯊꯧꯔꯤꯀꯥꯟ ꯇꯥꯂꯛꯁꯤꯗ ꯗ꯭ꯔꯥꯏꯚꯔꯅ ꯈꯪꯍꯧꯗꯅ ꯀꯥꯔ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯗꯦ. ꯑꯍꯥꯟꯕꯗ ꯀꯥꯔ ꯑꯁꯤꯅ ꯇꯅꯦꯜꯒꯤ ꯋꯥꯜꯗ ꯊꯣꯝꯗꯠꯂꯝꯃꯤ ꯑꯗꯨꯒ ꯇꯅꯦꯜꯒꯤ 12 ꯁꯨꯕ ꯄꯤꯂꯔꯗ ꯑꯃꯨꯛ ꯌꯩꯁꯜꯂꯝꯃꯤ. ꯊꯦꯡꯖꯟꯕ ꯑꯁꯤ ꯀꯟꯃꯟꯈꯤꯕꯅ ꯈꯨꯗꯛꯇ ꯗ꯭ꯔꯥꯏꯚꯔ ꯍꯦꯅꯔꯤ ꯄꯣꯜ ꯑꯃꯗꯤ ꯗꯣꯗꯤ ꯐꯥꯌꯦꯠ ꯃꯐꯝꯗꯨꯗ ꯁꯤꯔꯝꯃꯤ. ꯃꯅꯤꯡꯗ ꯐꯝꯂꯤꯕꯤ ꯄ꯭ꯔꯤꯟꯁꯦꯁ ꯗꯥꯏꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯇꯪꯈꯥꯏ ꯑꯃꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯃꯄꯥꯟꯗ ꯇꯪꯈꯥꯏ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯦꯁ ꯗꯥꯏꯅꯥ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯂꯝꯃꯤ. ꯐ꯭ꯔꯦꯟꯆ ꯑꯣꯊꯣꯔꯤꯇꯤꯁꯅ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯔꯗꯨꯅ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯅꯤꯁꯥ ꯉꯥꯎꯕ ꯗ꯭ꯔꯥꯏꯚꯔꯗ ꯁꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯃ ꯁꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯂꯨꯔꯒ ꯗꯥꯏꯅꯥꯒꯤ ꯃꯤꯁꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯁꯤ ꯑꯃꯗꯤ ꯃꯥꯜꯂꯝꯗꯦ. ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯝꯃꯤ. ꯗꯥꯏꯅꯥꯅ ꯊꯣꯔꯛꯈꯤꯕ ꯍꯣꯇꯦꯜ ꯑꯁꯤꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯇ ꯗ꯭ꯔꯥꯏꯚꯔ ꯍꯦꯅꯔꯤ ꯄꯣꯜ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯆꯠꯄꯒꯤ ꯃꯃꯤ ꯑꯃꯈꯛ ꯎꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯏꯗ ꯂꯤꯃꯤꯠ ꯑꯣꯏꯕ ꯌꯨꯒꯤ ꯂꯦꯚꯦꯜꯗꯒꯤ ꯁꯔꯨꯛ 3 ꯍꯦꯟꯅ ꯃꯇꯧ ꯀꯔꯝꯅ ꯐꯪꯂꯤꯕꯅꯣ? ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯤꯕ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ CCTV ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯑꯃ ꯂꯩ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯊꯣꯛꯈ꯭ꯔꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯨꯇꯦꯖ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕꯅꯣ? ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯕ ꯃꯇꯨꯡ ꯗꯥꯏꯅꯥ ꯅꯤꯡꯁꯥ ꯁꯣꯔꯗꯤ ꯍꯣꯜꯂꯤ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ 3 ꯈꯛꯇ ꯂꯥꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯕꯗ ꯀꯔꯤꯒꯤꯗꯃꯛ ꯄꯨꯡ 1ꯒ ꯃꯤꯅꯠ 45 ꯆꯪꯂꯤꯕꯅꯣ? ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯗꯥꯏꯅꯥꯅ ꯊꯥ 10ꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯏꯔꯝꯕ ꯂꯦꯇꯔ ꯑꯁꯤꯗꯒꯤ ꯐꯪꯂꯝꯃꯤ. ꯂꯦꯇꯔ ꯑꯁꯤꯗ ꯗꯥꯏꯅꯥꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯄ꯭ꯔꯤꯟꯁ ꯆꯥꯔꯜꯁꯅ ꯃꯍꯥꯛꯄꯨ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯁꯤꯕ ꯄꯥꯝꯂꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯗꯥꯏꯅꯥꯒꯤ ꯃꯤꯁꯤ ꯑꯁꯤ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯁꯤꯈ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯥꯂꯣꯡ ꯑꯃ ꯌꯥꯠꯂꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯅꯨꯄꯤ ꯄ꯭ꯔꯤꯟꯁꯦꯁ ꯗꯥꯏꯅꯥꯕꯨ ꯂꯃꯈꯥꯡꯗ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯇꯧꯅꯔꯛꯂꯝꯃꯤ. ꯗꯥꯏꯅꯥꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯍꯁꯕꯦꯟ ꯄ꯭ꯔꯤꯟꯁ ꯆꯥꯔꯜꯁ, ꯕ꯭ꯔꯤꯇꯤꯁ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ MI6 ꯐꯥꯎꯕ ꯌꯥꯎꯈꯤꯕ꯭ꯔꯥ? ꯄ꯭ꯔꯤꯟꯁꯦꯁ ꯗꯥꯏꯅꯥ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯇꯤ ꯏꯟ ꯗꯤꯇꯦꯜꯁꯇ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ. ꯗꯥꯏꯅꯥ ꯐ꯭ꯔꯥꯟꯁꯤꯁ ꯁ꯭ꯄꯦꯟꯁꯔ 1961ꯒꯤ ꯖꯨꯂꯥꯏ ꯑꯃꯗ ꯅꯣꯔꯐꯣꯛꯀꯤ ꯁꯥꯟꯗꯤꯒ꯭ꯔꯥꯝ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯣꯛꯈꯤ. ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯖꯣꯟ ꯁ꯭ꯄꯦꯟꯁꯔ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯐ꯭ꯔꯥꯟꯁꯤꯁ
Ruth Berg kawi. Makoigi imung asi Britain da laiba paisa paiba, sakti laiba, mine ikai kumnaba imung singi manungda amani amasung England gi ningthaugi family ga yamna naksinaba mari amakak lainarami. Maram asina Daina yamna angang oirikandagi hauna ningthaugi imunga yamna nakna lairai adubu mapandagi ubada paisa paiba miyamna khangnaba makoigi imungsi yamna perfect oibu oina ujaragasu manungdadi awaba nungaitaba amadi ihang hangbana pik thalami. Dainana masagi chahi tare nipan surakpa aduaida mahaki parents divorce taukhirami. Mahaki mamana Peter Sen Ket koba nupa amaga affairs lainabadagi divorce asigi hawrakfam oirami amadi court masasing kanagi manakta laigani haibagi matangsidasu Dainagi parents court yamna kuina fight tawduna lairami. Mayam asina karisu khangjadribi naha oiribi nupi macha amagi thamoida yamna chawna sokhalami. Court na Dainagi machin manau mari Sarah, Jane, Daina amasung Charles mamagi manakta laihandana makoi mayambu yokpagi right asi mapada oina pirami. Angang oirikandagi hauna mama yauduna hinglakpa punsi ama oibana mahaki life ki journey asi ihang hangba amagum fauduna lairami. Masina maram oiraga mahaki lairik laisu tambadasu yamna sokhalami. School da angang mayamdagi yamna tongalami wasu kaya ngangde atopa angang singna chen chongduna sanabado tumina famlaga yengduna adum lay. Lairik tambada pukning ichang sanglamde 1973 da Daina 7 Oaks ki West Heath Girls School da tambada zero level da anirak fail oirami adubu lairik da sonjarabasu Daina hauna lonchat fajabagi mingon da yamna mateng pangba amadi community spirit kidamak special prize fanglami. Daina ikai thiganbi oijragasu school gi matamda tongan tongan ba activities kaya amada fazana perform tawrami. Mahak piano khongba fazana hai iroizabasu yamna hai aduga ballet amasung tap dance su ningthina hai adubu lairiki lamsidi sukya yaramde maramasina masagi chahi 13 surakpada Daina West Heath School dagi toklami. Matang asida Dainagi larik laisu tambal oishinkhirami. Dainagi family mamangdagi hauna royal family ga yamna naknaba mari lainabana amana amagi yumda chathok chasin adum tawnai. Matawasumna 1977 gi November da mayam punna thengnabagi thorom amada Daina Wales ki Prince Charles ka thengnarami. Matamsida Dainagi sahidi suknatagi 13 subata ngairi aduga Prince Charles kina sahi kunmapan surami. Prince Charles matamsida Dainagi mache Lady Sarah Spencer ga nungsinaduna lairami. Prince Charles amadi Dainagi ahanba thengnakhiba asi ichamsamna thengnakibani. Pigeon suit amada Dainana Prince Charles ki makoi gi matangda wahai khara hairami. Prince Charles na Daina se yamna jolly amadi attractive oi hairami. 1978 ki November 13 da Daina Buckingham Palace da Prince Charles ki ahum suba birthday party da chatlami adubu makoi anigi marakta thoidokpa mari ama lainabagi mami amata ude. Daina khara chawkhalalaba matung paisa paiba mapagi manaktagi kitang lapthokna lairage khanduna masagi chahi 19 surakpada London da chattuna mahaki marup singa flat share tawraga laiminarami. Maromdom hingba ngamnaba nursery gi oja oina thabak tawrami. Angang nubi yengsinba babysitter gi thabak su tawi amadi migi yumkai sengba khotpa gi thabak su tawrami. Masa mathanta maromdom lepchaba ngamnaba yamna kanna hotnarami adubu mahaki asengba punsigi turning point ama 1980 da laklami. Mountbatten Family Resort ki weekend party amada Daina Prince Charles ka amuk thengnarami. Matamsida Prince Charles mahaki great uncle Lord Mountbatten laikidabagi wakhal yamna wariba matamni maramasina Dainana Prince Charles ta minungsi amaga loinana yamna nungsina wari tawbiba asida Prince Charles ki thamoida apenba ama faurame. Masigi matung makhoi ani tapna naksinaraktuna punna satanba nga fawa khungangi mafam kayada koiba chatlame. Yamna tuna makhoi ani nungsinaba haibado oiraklame. Queen Elizabeth II amadi
mahakki mapuroiba Prince Philip nasu Diana bu yamna pamlami. Diana matamsida masagi chahi taraga mapan subata ngaizaragasu Prince Charles ki loinabi oibada matik chare haina makoina khalami. Masigi matung Prince Charles amadi Diana tarahumdoirak unaraba matung 1981 gi February da Prince Charles na Diana da propose tawrami. Diana na ahanbada mahaki proposal asi fagi oiraboi ningduna noklami adubu proposal asigi matungda makoi anigi nungsinaba maka lamna satkairakpagum oirami matau asumna 1981 gi July 18 da miyamna khawrangna ngaiduna leiba numit ase laklami. Numit asida Diana amadi Prince Charles yamna chawna lohonglami. Kayamuk chawna lohongkhige haibasi ngasi fawbada makoi anigi wedding ceremony asi the wedding of the century haina khangnari. Numit asida prithivigi record khudimak loina thukairami. St Paul Cathedral da guest lising ahum samga lambi da miyoi lak kaya ama amadi TV da makoi anigi wedding ceremony gi live asi mi karor humdra manga muk yenglami. Yengbada icham chambi manbi naha oiribi nupi ama Wales ki princess oiraklami adubu mayamna uriba fazaba paisa paiba princess oiba mayam sigi marumda miyamna khangdaba lotchanduna leiba nungaitaba warisu adum lei. Miyamna perfect oi haina khanariba Diana amadi Prince Charles ki luhongba ikui kuidana kairakadoribani. Miyamna amuktang makhoi anigi mawongda luhonglagadi haina manglan amu oina sagatnakiba luhongba asigi marumda matamduda miyamgi wakhalna lamba fangaroidaba achumba kaya ama lotchinduna leirame. Asengbadi Prince Charles Camilla Parker Kobi nupi amaga matam kuina sangna mari leinaduna laklami. Makhoi ani matam kuina khangnaраklami amadi makhoi ani ahanba thengnaba asi 1970 da Windsor Great Park da sanakiba polo match amadani. Ahanba thengnaba asimaktada Prince Charles na mahaki thamoi Camilla Parker da sinnakirami. Maraksida 1973 da Prince Charles Royal Service ki dabak Caribbean da chatkirami amadi Camilla Parker na mahakpu Prince Charles na serious oina khanbide khalladuna Andrew Parker Bowles da Camilla Parker lohonglami. Prince Charles na Camilla Parker lohongkhre khanglakpada mahakki thamoi machet tana kairami. Somda royal family na Prince Charles yamna thuna lohongnabagi akanba pressure ama piraklami. Royal family gi rule gi matung ina Prince Charles naha oibi yumban magi mari thamnadribi amadi aristocratic family amagi nupi amaga lohongdobani. Maram asina upai leitabadagi Prince Charles Diana ga lohonglage haina frep lawrami. Lohongdobo noma watlikanda Diana na Prince Charles nupi amaga kuina mari leinarami haibasigi matangda khanglami. Numit simaktada mahakna Camilla Parker Bowles tagi gift khara amadi Prince Charles ka thana kiba letter khara su fanglami. Diana mahakna lohonggadoriba nupa asina mabu nungsibagi mahuta atopa nupi amabu yamna thamoi singna nungsiraga lei khanglakpada thamoi kairami amadi sok chatlami. Wafam asigi matangda Diana na Prince Charles ta hangbada paukhum oina Charles na Wales ki Prince singi marakta ai khakta mistress laitaba Prince ama oiningde hairaklami. Wahai asina Diana gi thamoi pumchai chahelami amasung numidang simak kaptuna adum lairami adubu luhongbadi lepa yararoi. Maram asina Diana na mahaki isam chamba minok asigi marumda mahakna mapuroibagi aronba asi lotsalami. Mahakna angang oirikanda mamana affair laibana maram oiraga mamana mahak amadi magi family bu thaloktuna chatkibani. Mama yauduna hinglakkibagi awaba maichak kauduna lairikansida haujikti mahaki punsi hanagi punsigi phibamduda amuk puraklami. Punsigi awa nungai saruk yamminaduna hinglani khaluba mapuroibabu yamna nungsiruba mayamsi Prince Charles na minambiba asina mahaki thamoi manung asi machet tana kaihalami. Nongma nongmagi naitom leirakpa asina mahaki wakhalna haujikti masa asi control tawkhirami. Mapan thongnadi Princess Diana mifam khudingmakka nok noktuna unaba taragasu manungdadi ihang hanglami. Diana
minung silaibi miyoi amakakni atopa miyoi kayagi mateng panglaga kairaba mahakki thamoi asi themjannaba hotnarami mahakna angangsing ahalsing anaba amadi upai leijadraba miyoi singi marakta princess amani khandana icham chamba miyoi amagi matogum makhoiga awanungai wari watai tawrami matamduda pithribi masa pumbana H hairiba laina asi yamna kinaba amadi laina asi naraba anaba mibu sokpa thengba fawba kinaba matamni adubu Dainana London gi hospital amada H ki patient sing gloves yaudana handshake tawrami amadi haksu tawrami mikup asina miyamna H laina naraba miyoi singda yenglam mityeng amadi wakhalon pumon olhan khirami mahaki mathakta panjakriba nature mayam asina Britain khakta natana Princess Diana bu Pithribi lairiba miyamdagi nungsigi mityeng amakak fanglami adubu Pithribi masa pumbadagi nungsiba amadi ikai khumnaba fanglibi Princess Diana ningthaugi mahal manungdadi mahakna kaidaunungda miyamdagi fangliba nungsiba amasung ikai khumnaba adumaina mapuroibadagi fanglamde kaigumba kanda Princess Diana gi magi arumba khitang hengalaklabasu Prince Charles na athiba comment tawduna chairami Princess Diana gi punsi faklang marigi manung sida nongmagi awaba naitom taba helaklami adubu royal family gi izat ngakpinaba Princess Diana na mahaki nupaga lairiba luhongbagi mari asi kaihandana thamlami luhonglaklaba matung tha khara lairaga Princess Diana bulimia nervosa kauba laina ama narami nongmada mari mangarak vomit tawi amadi marak sida mahak pregnant oirami royal family gi miyoi sing anobo family member ama lakadoriba asi ngaiduna leinarami nakal amaromdana Prince Charles khak natana royal family gi miyoi khudingmakna Princess Diana bu poktabi mamana yokpagi mawongda tawrami Diana bu minai amagi mawongda makhoina lawrami Diana na kaigumba amagi matangda wakatluba taragasu nangdi yum asigi part ama oibagi magun amata yaude hairami mahak asi fatta haudi ama oina hundokhidobani haiba fawba yaunarami matau asumna mahak yumgi faklang marigi manung sida yamna otpi naibibana maram oiraga wakhal laitafam khangltraduna mirolakpa tha ahum pharakpada masa mathanta seasonaba hotnarami mamangdasu mahak masa mathanta seasonaba hotnakhiba laire adubu laibak phaba haigadra mahakna hotnaruba khudimakta mai thiraduna sibadi siramde 1982 gi June gi tang kunmathoi da Prince William amasung 1984 September gi tang 15 da Prince Harry bu macha oina fangjerami macha nupa ani asi fanglaba matung Diana magi nupa dagi divorce lawo pamlami royal tradition gi matung ina macha sing asi royal palace da pokatabani adabu mahakidi hospital gi lindo wing da oina angang unhanki angang sing asi chawraklaba matungda mahak masana angang sing asibu school da thilami McDonald da pui amadi angang singi sanafam kaya dasu masana pujerami macha singbu mahakna yum leitaba miyoi sing amadi hospital da puduna macha singda ningthaugi konungi mapanda hingnariba punsi mahing mayam asi utlami William amadi Harry makhoi anibu Diana normal oiba angang amagi punsi amakak pinaba hotnarami adubu matai manau anigi maridi nongmagi sum lapthokpa helaklami Prince Charles Camilla ga amuk hanna thengnaba wari watai tawba hawrami Diana na mahakna tawribasi loinamak khanglami mahakna mapuroiba bu gyan tahanaba yamna kana hotnarami adubu Prince Charles na Camilla ga lainariba mari asi loisanba sukpam pamlamde Diana na mahakki nupa ga lainariba mari asi kannabagidamak Camilla ga unaduna Prince Charles ka lairiba affairs loisannabasu hairami adubu Camilla na ikaibagi mahutta Princess Diana da oina saujalaklami maram asidagi Diana macha ani leijarabasu mahakki nupaga leiriba mari makhatana kuina chatlaroi haibasi khangjerami masigi matung 1986 ki sahi se yorakpadadi Diana amadi Prince Charles ki mari asi yamna fatabagi phibam yoroklami Captain James Hewitt ka Princess Diana mari leinaba horoklami mari asi 1986 tagina 1991 fawba chataduna leirami Charles nasu Camilla ga lainariba mari asi open oiba horoklami 1989 da Prince Charles amadi
Kemilaga phone da kinabagi tape ama leak oiraklami tape asida Charles na Kemilada hapta amagi manungda numit kharani nangi darkar oi hairami nang yauduna aidi sor honma fawba ngamde hairami wafam ase tabada Kemila noklami makha tana Prince Charles na aise nangi tampon ama oiraga yamna deeply nangbu feel toba pami hairami tampol hairiba wahisi chumnagi icham chamba mi fawba phone da wari watai tobada kaisu hainade masigi arthasi nupina thagi period lakpada sinariba pet asini haina lauba dumiyai adubu matu macha leiraba ningthausu oirakadoraba mioi amadagi asigumba wahi ase tabada mioi khudingmakti angakpa haibado oirami wafam asi Prithibi masa pumbagi paugi headlines oirami amasung Prince Charles amadi Princess Diana gi mari gi matangda miyamna khangnaba haibadu oiraklami masigi matung 1992 da Andrew Mortonski lyric Diana Her True Story hairiba lyric asida Diana mahaki punsigi wari miyam mangda loinamak explain tawrami masigi matung matai manau ani gi mari hena lapthok naraklami mamai thangda 1992 gi December 8 da Laibak ki luchingba John Major na Prince Charles amasung Princess Diana kainarani haina lautoklami 1995 ta Diana na BBC Panorama da interview ama pirami interview asida Diana na akiba amata laitana mahakna loinamak wari lirami mahakna Kemila amadi Prince Charles ki matangda haiba khak natana royal family gi mathakta Charles kaya amasu tawrami amasung makoina mahakpu angaubini haina khalli hairami mahaki interview asina Buckingham Palace ki manungda akanba posak ama pokhaibagum thoklami amadi Palace manungda karamba lila sanari haiba miyamda khanghalami masigi matung 1996 ki August ki tang 19 da Prince Charles amadi Princess Diana officially oina divorce tawrami divorce asida Diana na 17 million pound gi paisa fanglami amadi Kensington Palace ta apartment amasu fanglami adubu mangondagi Her Royal Highness haiba mingthol asidi lauthokirami adubu Wales ki Princess ki title magi mafamda lairami 1996 ta Diana divorce torwa matung mahaki punsi asi pumon onthokirami mahak konungi princess amagi mahuta ichamchambi nupi amagi punsi mahingda hingba pamlami mahaki anawba punsi ama haurakpagi matamsida Egyptian billionaire mamingna Muhammad Al Fayed ki machanupa film gi producer oiba Dodi Fayed ka thengnarami ahanba thengnaba mikuptagi makoi ani nungsinaba haibado oiraklami samudrada iroi minnaba jahasta dinner chaminaba tawduna makoi ani gi mari tapna naksinaraklami paparazzi na makoi anibu koin innaduna lairami amasung makoi anina kiss tawbagi photo amasu namlami masi ubada world masa pumba crazy oirami kanagummanadi makoi anigi nungsinabasi asengba nungsibani haibasu yawi aduga miyoi kharana amuk Diana Charles amadi royal family bu chakhanaba thawaina tawribani haibasu yawrami adubu Diana yengbada nungaiba harauba nokpa amadi relax oiba malami mahaki maithongda uriba minok asi matam kuirabagi tungda amuk halakhibani adubu nakal amaromdana royal family na Diana gi anawba mari asi sukpam pamlamde 1997 gi August ki tang 13 da Diana amadi Dodi Paris ki Rich Hotel da dinner tawrami hotel asi Dodi gi mapagi hotel ni makoi gi plan si dinner matungda Dodi gi apartment da chatpani hairiba apartment asi Rich Hotel dagi sumadagi kilometer ama makhai tani lapi basi adubu hotel gi main entrance ta makoi anigi photo kapnaba paparazzi mayam ama ngaiduna leirami Diana haukiba chahi 13 tagi mayam se adum loina duna lakpani adubu numitsigi numidang sidi masado khara chok thaba fawrami dinner tawrikan maraksida cameraman changlaktuna photo fawa kaplami masigi mawong asida Dodi yamna nungairamde photographer mayam sidagi upai ama tawraga nanthokhtuna makhoi hotel sidagi chatpa pamlami maramasina plan ama khak tawrami plan sigi matung ina car ama main gate sida thauduna chatpa maramdi paparazzi mayam si car dugi matung inaraga chakhinabagi damaktani aduga Diana amadi Dodi famgadaba car asina service ki exit sida
थौदोकपा हाइना लेपनरमी प्लान असगी मतुंग इना रेंज रोवर कार अमा मेन गेट सिदगी थौदोकलमी मसी हेक थौदोरकपगा कैमरामैन मयाम कार असगी मतुंगदा इन्नखिरमी मखोय हेक चटखिबगा दोदी अमदी डायना अहिंगी पुंग 12 मिनट कुंदा अमुमु मचुगी S280 मर्सिडीज कारदा मनिंग थंगबा गेटगी थोरकलमी कार असी हेनरी पोलना थौरमी अदुगा ममांग थंगबा सीटता बॉडीगार्ड ट्रेवर रिच जोन्सु फमलमी मर्सिडीज कार असी यामना यांगना सिन तुरेलगी तोरबाल सिदा थौरकलमी अदुबु मखोयगी प्लान असिगी क्लू पपराजी कांगुना फंखिबदगी बाइक 9 अमदी कार अनि मखोयगी गाड़ी असी तानरकलमी मसी उबदा हेनरी पोलना गाड़ी असी अमुक हेना यांगना थौरमी पुंग 12 मिनट कुलहुमदोयदा मर्सिडीज कार असी पोंडेलामा टनेल असिदा हेक थौबा हौरपगा हेनरी पोल कार असिबु कंट्रोल तोबा ngamlamde अहानबदा कार असी ये थंगबा वालदा खेतलगा चटलमी मसिगी मतुंग ओइदा अमुक लैखिदुना ममांग थंगबा सरुकसिना टनेल असिगी पिलर 12 सुबा असिदा थोमजलमी थेंजिनबा असि यामना कनमनखिबना कुदक्ता दोदी फायत अमदी ड्राइवर हेनरी पोल एक्सीडेंट थोकफमदा सिरमी फीट 10 कुल लापना बॉडीगार्ड ट्रेवरसु यामना थीना सोक्तुना तारगा लेरमी अदुबु ख्वाइदगी फियम चादबदी कार मनुंगदा ओइरमी डायनागी मसा असि तंखाई अमना कार मनुंगदा अदुगा तंखाई अमना कारगी मपानदा फ्लोरदा लेरमी महाकी मसा असि यामना थीना लैथेखिरमी निंसा सो यामना तपना होलमी अमदी ममित तुमसन दौबगी ngaiduna leibagi mong ama malami mafam asida makhoi matung inaduna lakhiba papraji kangu phibam adubu mateng pangbagi mahuta photo kapada busy oiduna leirami makhoi mayam sigi maraktagi mi ama fauba princess diana gi mateng pangnaba amata thoraklamde nakal marimak camera gi flash na pungan nganduna leirami amadi humanity haibasi pungmang mangkhirami accident thokaba matung minute 35 muk leiraga haibadi पुंग 12 मिनट निफुदा एम्बुलेंस यरोक्लमी अमदी मफम सिदा चौराकना पुंग अमरोम ट्रीटमेंट पीनबा होनरगा लेरमी अदुबु ट्रीटमेंट असिदा यारक्तबदगी पुंग अम मखाई तारकप स्वाइदा असोकपा पेटी साल पेट्रियर हॉस्पिटल दा एम्बुलेंस ता पुरक्लमी अदुबु यामना ngakliba वफम अमदी हॉस्पिटल यौबदा मिनट निफु हेना चंगलमी अदुबु हॉस्पिटल असि सुपतगी किलोमीटर 3 खक्तनी एक्सीडेंट थोकफमदगी लापिबसी कईगिनो खंगदे मरक्ता एम्बुलेंस अनिरक खामलमी मतौ असुमना चौराकना एक्सीडेंट थोकलबा मतुंग पुंग अमगा मिनट 95 गी मतुंगदा हॉस्पिटल गी इमरजेंसी वार्डता प्रिंसेस डायना एडमिट तौरमी अदुबु थेंगना पुखलकपा हाइबदो ओइरमी डॉक्टरना ट्रीटमेंट तौनबा यामना कन्ना होटनरमी अदुबु इंटरनल ब्लीडिंग यामना का हेना थोखिबना डॉक्टर सिंगना होटनबा खुदिमक माइथिरमी अयुकी पुंग 3 तावा मतमदा प्रिंसेस डायना सिरे हाइना लाउथोकलमी थोक्रिबा एक्सीडेंट असिदा बॉडीगार्ड ट्रेवर रिच जोन्स खक्तमक हिंगहौरमे प्रिंसेस डायना सिबगी पाव असि ताबदा ब्रिटेन मसा पुंबसी मिकुप अमा लेपखिबगुम ओइरमी अंगनबा अयुक्सिदा मियोय कया अमा रेडियो अमदी टीवी गी ममांगदा फ्रीज ओइरगा लेबगुम ओइरमी मियामना यामना लूना खंजबी मखोयगी प्रिंसेस सिरे हाइबसी मियामना थाजबा इंगम ngamlamde लंदन दा 1997 गी सेप्टेम्बर गी तांग 3 ता डायना गी अरोय मथौ मंगम पांगथोकपदा मियामना महाकपु कयामुक यामना नुंगसिबिगे हाइबसी टीवी दा लाइव ओइना मियोय 2.5 बिलियन येंगलमी मसिना ख्वाइदगी चौबा रेकॉर्ड अमखकसु ओइरमी मसिगी सु मथक्ता मियोय लाख 10 हेनबना प्रिंसेस डायना गी अरोय मथौ मंगम पांगथोकपदा सरुक यारमी महाकति मियामगा थमोयगी ओइबा मरी अमखक लैनखिबना मिपुम खुदिमक की मिटलुदगी पिरांग सिनदबा मी यावखिदे हाइबा याय प्रिंसेस डायना गी मिसी असि फ्रेंच ता ओइखिबना फ्रेंच ऑथोरिटीज ना महाकी मिसी असिगी मतंगदा थिजिनबा तारमी चही अनि चंगना 1997 दगिना 1999 फावबा इन्वेस्टिगेट तौरो मतुंग 1999 गी सेप्टेम्बर थादा इन्वेस्टिगेशन की रिपोर्ट असि फोंगलमी रिपोर्ट असिगी मतुंग इना ड्राइवर हेनरी पोल एक्सीडेंट थोकपा नुमितसिदा निसा फजना ngawi हाइरमी महाकी ईदा यावरिबा अल्कोहल की लेवल असि फ्रेंच की लीगल ओइबा अल्कोहल लिमिट तगी यामना वांगी हाइरमी महाकी हक्सांगदा एंटी डिप्रेसेंट्स मेडिसिन सु फंगलमी मसिना हक्सांग तुमहनिंगबा फावहली अमदी एक्सीडेंट थोकपा मतमदा मर्सिडीज कार की स्पीड असि 105 तगिना 120 पर आवर किलोमीटर ओइरमी अदबु टनेल असिगी स्पीड लिमिट 50 किलोमीटर पर आवर खक्तमक ओइरमी
inspection report ki matung inna garida mechanical failure amata yawramde maram mayam asina thokriba accident adu ordinary oiba accident ama oina lawraduna investigation toba lab kirami adubu miyam nadi authorities ki warwaisin asi ipen penaramde Pitribi gi miyam na Princess Diana icham chamba stupid oiba accident na maram oiraga sivani haibasi sukta thazo haiba yaramde adubu dodi fayet ki mapa billionaire Muhammad Al Fayed na lalong amani hairaduna Prince Charles ki mapa Prince Philip amadi royal family na Prince Diana bu hathan khibani haina maral sirakpa asina thodok asi anoba saklon ama amuk lawraklami mahakna makhata na hairami madudi Prince Philip amadi British Intelligence Agency MI6 ki matengna Princess Diana bu hat khibani maramdi Diana pregnant oirabani amasung Muslim angang ama polakadorabani wafam asina miyambu amuk henna makok ngawhalami amadi mahaki misigi matangda theories kaya ama miyam mangna thoraklami ahanba theory da matamduda Princess Diana dodi Fayed ki angang nawpuribani royal family gi miyoising maru oina Prince Philip da tungda ningthau oirakadoriba King Williams amadi King Henry gi pokminadaba brother or sister si Muhammad Al Fayed ki imungdagi oheninglamde Maramasina MI6 ta direct order tawraga makoi anibu khurau thangdanaba lambidagi lauthohankhibani theory asigi ani suba part na accident asida laikidaba driver Henry Paul masasi MI6 ki secret agent amakhakni accident thoklamdagi matamsida mahaki account da paisa mayam amalaklami ahum suba theory na Diana gi car asi tanen manung hek changlakpaga MI6 ki special light weapon amana driver gi mit asi kaimta uhandana accident thohan ki haibasini matawa sumna theory amasu laklami madudi Rich Hotel gi CCTV da driver Henry Paul normal oina chatpa urami adabu mahaki ida yamna wangba yugi chang fanglami miyamna asumna thazarami madudi kanagumba miyoi kharana mahaki igi sample asi mangonda yu ngauraga gari thawada thokhiba thodokni tainanaba sindokhibani haibasini Diana gi car accident Paris ki yamna chinba Pondel Alma tunnel da thokibani adubu yamna ngaklibadi tunnel asida killiba camera ama fawda accident asigi matangda record ama fawba tahawramde investigation report ki matung inna thodok thokliban bidang sida camera loinamak maintenance ki damak off torga thami hairami maram asina theory ama su thorak lami madudi thawoina camera sing adu off torga thamira natragana accident asiga mari leinaba footage sing camera sing asigi footage loinamak achumbabu lotchinduna thamkinaba delete tawkhriba jatla ambulance hospital da thengna yaukiba adudasu miyamna chingnarami hospital kilometer 3 khakta lapasu hospital yaunabu hotnabada pung amaga minute nifu mok changkhibani thawoina thenghallaga treatment fazana fangdana mahakpu siba ngaibani hainabasu yawi thodok thokliba asigi thataragi mamangda Princess Diana na letter amada Prince Charles na mahakpu car accident amada sihankhiba pamlami maramdi amuk hanna mahak lohongba yanabagi damak haiduna irami 2005 ta Prince Charles mahaki thainagi nungsinabi nupi Camilla Parker Bowles ka lohonglami mamangda panjakhriba Princess Diana bu lalong tawraga hatpani haibasi amuk hanna investigation tawbada lale haina hairami Princess Diana mahaki driver Henry Paul na nisa ngawbadagi gari kanna thawbada control ngamhaudabadagi normal oiba accident amada sibani haina amuk hanna hairami amabu oiro Princess Diana gi Mishi asi ngasisu miyamna ipen pe nakhide masini mayam ngasi aigi wari asi ngasigidi matang asida wari asi lo silage thank you everyone